Akasvani Imphal, Ketrimayum Chitrabhanu na pau pazari, ahanbada maru eba pau. Mukhyamantri Nongthambam Biren Hairi, Razagi Apunba Senfam Gichada, Nipumanga, Chingizila Singh Chakodanaba Tadari. Ngasi, Zatiyasina Sardar Vallabhbhai Patel gi mapungnumika mari lenena, Rashtriya Ekta Divas Pangthokli, Amashung, Taratru Subazi 20 Summit Sri, Narendra Modi na tungan balebak singi luching bisinga, Chakot Khongthangi matang da wakhanakre. Leibasida COVID vaccine dose ko ti cham hena kapna anoba itihas semle khongjang asi hena mai pakna bagi damakan honoriba doctor nurse frontline worker amadi vaccine kapthokloba mi khudingmapu akaswani na ikai khumna ucheri ekhoina pandamasi yobangam labasu COVID-19 ilandheng asi loidribana tabiriba miyamna laisit asidagi komthokpa tobiganu tabiriba punna mangna hek yaba makhai athuba matamda vaccine kapthokpiu atopa miyoising vaccine kapadu sumateng pangbiu Hara kumagi matam asida achambaniyo mari ngakna chatpina bahizari COVID vaccine kapthokpiu face mask upiu foot taruki social distancing thambiu mai mit amadi khutsa sengna hamdokpiu COVID-19 ga mari lena ba e pau singi damak national helpline number singna 011239788046 amasung 1075 ta aduga rise gi helpline number na 038524116668 amasung 1800345381 ta phone tobiu Hauzik mapung oiba pau Mukhyamantri Nongthambam Biren Hairi Rajya Sarkar na Manipur gi Chingi Zilla Singbu Chako Thorangi lamde hena kumang saksuna nabiki pandamda haukiba chahi ani makhaida Rajya gi apunba baje gi chada nipumunga Singi Zilla Singda thadari Wafuma Singarang Senapati gi Marang Kulan Village ta pangthukiba Go to Hills Point 20 gi thoromda phungdokhibani Mukhyamantri na hai kanagumba masa mathanta gi kudung chana naba khanjaba miyoina kangdu Masel gi marakta nungsijana da na bohonarapada ekhoi pumnamangna tingnana bohona gadabani Rajya Sarkar na singtam haiba khaidana thongmana na chakhona na bohonari Sri Biren Hai Pradhan Mantri Narendra Modi gi miya makhada lebasida COVID-19 vaccine dose ko ti cham hena miyam da lemna kapthokre Rajya asida su vaccination drive kan hanana ba COVID vaccination express yauna tungan ba mong do honari lakadori bahara kumai asigi yenglaga miyamna COVID-19 dagi ngakthokna ba chana kanglon adu ngakna chatna ba Mukhyamantri na appeal su tawri Loha Purush Sardar Vallabhbhai Patel gi mapungnumika mari lenena ngasi Zatiyasina Rashtriya Ekta Divas Pangthokli Lebasi ki tungan mapamsingda pangthokpogo Manipur da su Rajya Sarkar na sinuna palanthorum asi pangthokli Mukhyamantri Nongthambam Biren ngasi egu Manipur Police ki motorcycle rally palan asiga mari lenena Imphal gi lamthakre rally asna National Highway 2 da chatuna Mau Gate fawba yogani masina lebasi da amaga nushina ba apun bagi saktam sagat pa amadi lebaki santi raksa da achepe madi thamna bagi pandam thamle Manipur ngarang miyoy yangkai mapan nong COVID-19 positive oiba thengnare aduga miyoy ama laichit asidagi lekhidre hausi rise asida COVID-19 gi active case status nu nipan leri naba phabagi changchada marfutra tere dasmi nipan tere te leri lakadori ba Diwali kumbai asida makhal amatagi bombula Bishnupur zilla na konba mapam sing da sinnabi yaroi haina zilla asigi district magistrate na thokpo cherol aman hairi hukum asina makhata na hai kanagumba amana ayaba yawdana bombula yonba thengner badi ain go action lakhotkani Legal Aid Clinic yam Leitan Pupi Kulga Kosamna Danangarang District Legal Service Authority Thobala Sindana Drug Abuse and Rehabilitation Legal Perspective High Hiramda Awareness Program Amadi Webinar Quiz Pangtokre Thoramasi Azadika Amrit Mahotsav Pan India Awareness Amadi Outreach Campaign Gisaruk Amoina Pangtokpani Kakching Police Station Manung Chana Imphal More Lambi gi Sona Bazar Mayada Thokiba Laibak Tiba Thokdo Amadami Hum Lekidre Amana Shok Le Hairi Thokdo Odungarang Lambi the Thok pa khongna chetpa miyoy mari alto car amana thengambadi miyoy hum lekana bangam dana lekhidabani thogdo osigi matangda Kakching Police Station na case ama lakhotle tabiri ba pawasi Akasvani Imphal degini
रोम द चथरिबा नुमिनिनी की ओइबा 33 सुबा G20 समिट भारत के प्रधानमंत्री नरेंद्र मोदी यावना तोंगान तोंगान लेबाक सिंगदगी लाकपा लुचिंगबसिंगना मालेमदा नुंसी चानाबा अमदि चाकप पुरकनबि मतंगदा वाखनखरे ngarangdagi hokiba summit asida maru oina haksel ainga sagi khalkairakpa amasung tungkoina chakotpa purakpa haiba hiramsing asidasu wakhanagani summit asi malengi leriba covid la cheki fifamasi yenglaga yamna maruiba amasu oiri summit asigi matangda wangangla duna varaki foreign secretary Hers Stringlana paumising da hai ngarang pradhanmantri na varat na covid 19 laise tenana ba hona bada lawriba thokdangi matangda wangangki Pradhanmantri na COVID-19 ki hidak langtak malingi tongan ba leibak chamya ka henbada piriba adugi matangda supanki masigalole na Sri Narendra Modi na malingi leibak singna amat oina punna miyangi yafena na ba thabak tang minabagi matangda supankri ngasi Sri Narendra Modi na Spain ki Pradhanmantri amadi German ki Chancellor unaduna nakal ani gi marakta mating pangnabagi matangda wari shanagani aduga ngasi G20 ki mifam da malingi ingsa kaithar liba sigi matangda su kupna khanagani Lebas da huzifawada COVID-19 ki vaccine dose chama supna 3 lakh taret lising kuntramapan hena kapangamle ngarang khakta da tongan ba rajya amasung union territory sing da punna vaccine dose lakh humpuma to lising mafudramapan kapangam khe Mahatma Gandhi National Rural Employment Guarantee Act mapungphana leba asida chanhanana ba kendra sarkar na job card holders singi khushuman amasung masida changada ba khusukulai sing lene na ba senfam rajya amadi union territory sing da pithokna ba matam pumba da sem saduna lei haina Kendra Sarkar na Fungdokre Rural Development Mantraloy hai chaliba sei asida leba asigi yumthong koti taruk henbada scheme asigi makhada kusuman sing pitokre miyamna thabak suzagi haina tarukiba numising adu Kendra Sarkar na piba matamda beneficiary chada marfuatare lomna thabak suba thorakhi mamang semba chihi singena bada chaliba semba chihi asida piriba finance chada tarani pande hengatle hauzik fa bada Kendra Sarkar na lupa koti lising humpundo hena thadakre Meghalaya dangarang COVID-19 ki positive case ni futaruk nong na thinakre adugalaina asina naba miyo humpu taret na naba faduna discharge tawkre Imphal ngasi fongba pause singe maru iba pawgi dama hauzik Thokchom Jogendrazit leire Jogendrazit Takachari Chitrabhanu Ngarang Senapati Jila gi Maram Khulenda pangthokhiba Go to Hills Thorongi paw ngasi Imphal da phongba pause singna fajana phongnari pawasi People's Chronicle Punafam Ichel Express sanarba pokchi gi ahan balamaida ahan ba pawena phongle sanalba pokcheda ADC bill maram sarabdi khanagani CM haina headline tawre aduga ponofam pokchedana chingtam thugairaga politics toba leaders singdagi section C haina CM na miyam da appeal tawi haiba headline tawri Sangai Express Manipuri da malam khulenda go to hills 2.0 pangthokre haina headline tawduna pawsi phongli irebak pokchedana ngamloidaba thabakti miyam na pressure tawgunu haina headline tawduna phongli Ichel Express Paucheda Ningthau Paikhomba Amasung Ingelegi Loinaidra Nusiwari Chief Minister Ningsingre Haina Pausi Fongle Ngarang Manipugi Chief Electoral Officer na Rajniti Dol Singi Miu Singa Mifam Pham Kibagi Pausu Pausi Sing the Fonari Sanalebak Paucheda Pausi Mikhal Mamangi Hingsagi Todok Sing ECI na Kumni Yengshili Manipurgi Ahenba Polling Station Humpumanga Ayaba Piri Haina Headline Tauri Imphal Free Press ta Chief Electoral Officer na Sakhanglaba Political Party singa mifam phangkhre haina ichamcham headline to na policy phongli Manipur ki COVID-19 laisat ki paw ngasigi pawche singda aham balamai da phongnari Sangai Express Manipuri amsung English ki ahan balamai gi ahan ba policy hariba laichat asiga marilina ba pawna oire aduga naron gi thodang gi ahan ba policy na Manipur da MSME singna myoi lak amarom thabuk pibagi PM na thagat khre haiba pawma phongli Masida Sri Narendra Modi na mahaki Twitter gi khuthangda Manipur da MSME gi sector da chawkhalakliba asibu thagat paphungdopgi wapalli Huelan pawgi ahan balamaida atopa pawse singda yauna daba paw anisung si phongle ahan ba paw asina Jenims ta MBBS ki seat masing hengat handabagi wathok hain headline tawri aduga atopa paw aduna RK imogi mathakta election petition haiba slaksida pawsi phongli Sanalebak Poxi ki ahan malamaida Imphal various samjin badagi isingi mai wangkhalagi haiba pawma yauri Ichel Express ta Raijasida petroleum maman hengalakpagi matangda pawma photo ko nana phongle pawsi ki headline Imphal da petroleum maman lupa chama tara yaure diesel gi maman su leptane wangkhalagli awang numpokta petroleum maman Manipur na khwaidigi wangle haina headline tawri
ngarang kendra gi MSME Rajya Mantri Bhanu Pratap Singh Barmana Manipuri toan mafam singda leba cluster sing yengsin gi pausu pausi singda phonari Mikhal Mayaga mali lenana Excel Express ki anchor kalam asi Mikhal Naksil lepgal wenana BJP National Leader Singh Union Minister kaya Manipur leptan lagli haba pausin ore aduga naharong gi thotangi anchor kalam dana Moirang Kendra da BJP ki tige kanada pigini haba pausin ore Chitrabhanu Thagachiri Jogendruzit Loshilakpada COVID-19 degi ngakthongnaba face mask upa phutaruk lamna leiba khutsa amadi mai miterutna na thamba haiba achimbathong ohumasinga na chapinaba amuka na ninsingjari aroibada maruiba paw amukhana Mukhyamatri Nongthombam Biren Hairi Raizig apunba senfang gi chada nipumunga chingi zila sing chakhona bathadari ngasi jatiya sna Sardar Vallabhbhai Patele mapunumi kamari lena Rashtriya Ekta Divas pangthokli amasung 33 G20 Summit Sri Narendra Modi na tongan maleba singi luchingbu singa chakot khongtangi matangda wakhana khrei Paulo Zere